Kanglaipa Punba Kolauge Detagi Lokocherake, Depayan Township Maragan Village, Ki Saigang region, the Myanmar Masung Philippines Ki football team Singna G Soft, the Layring the military army, na air track to Regalal Hoba, Tokpada PDF Taragatipan Sire Kuntrana Ruba Pibam, the Sokle Heidi. Siagi President Vladimir Putin, India, Yorokibada, Donald Trump, Narendra Modi, Amuhananing Singla Crane. Russia ki President Vladimir Putin, India, Yorokibada, Donald Trump, Narendra Modi, Amuhananing Singla Crane, Fongdoragli. Panbe yabadi Russia ki President Vladimir Putin India Yorokre haiba pau hek tabaga America ki President Donald Trump ki miyeng makada National Security Policy ki manung chana kwat ki matang da puthokladuna America amadi India ka hojik leinariba mari asi hena faganaba wafam phongdokhibani America na maram chadana Russia dagi thawlaiduna Ukraine gi landa Russia gi mating pangi haibagi maral chawna sijinnaduna tariff chawna thamjilakibadagi India ga leinaramba afaba mari adu lapthoknakhibani Adobo America gi luchingba kayana Donald Trump da India ga afaba mari thamnaba paukta kaya supi khibadi laikhibani Trump na wafam sing adubu karisu thawsaba laitana India da tariff chawna adumak thamjilakibani expert singna phongdorakpagi matung ina India amadi Russia ga afaba mari leinaba se America na mamangai dagi adumak pamdana lakhibani loidana nungsa thiduna su leirakibani America na Russia dagi thawlai naba kayara hanna pressure pirakhrabasu India na ngasi Russia dagi adumak thawlaiduna leiri haidi waroi chingda hanjil halaba IDP sing army na checksin angak selhori paumi fawba changbada entry taholaki potchai di thoina manglamde adubu yumdi yum malamdrei Premindra faklang loina kintharamle loijaramba sa ujek sing leiramdrei chawren khomba imungi potchai khara lauthokhiba yaramle thasna relief camp sing da changja fam lauduna IDP singbu manipur lengana chahi sige hokhiba July thadagi horaga hojik chaliba areba tha December asigi manungda tangkul ahum thokna masagi mayum da hanjil halagani amasung relief camp amata lehelaroi haina phongdokhibagi matungina IDP singna handak pangthokhiba sangai festival fawba makoi hanjil halaba matungda pangthokpiyu haikibada natana hojiksu IDP singbu mayumda hanjil halu haibagi khongthang tha asigi amadagi horaduna changsenba horakpadagi ngarang Laimram High School da hangba relief camp ta changja fam lawrakiba imung humpuga marigi IDP chani yang khaitaret hanjin duna lehen khibagi fibam pauche asina ngasi hagthengna na chatuna yengsilurei ayuk nungthel dadi anganba matam oibanina aki akhang poktrabasu numidang amasung ahingi matamda ngarang hongjin khiba IDP sing adugi punsi mahing kari oiramgadagi haiba chapchana khangdokna bangasi numidang waram pung 6 taramdaida Laimram waroi chingi tungan bamasagi yum singda hanjinduna ngarang dagi leiraklaba IDP singi manung dagi kharaga unarubada Laima pokpam Premindra kauba masagi chahi yang khiga mangaram suraba IDP amana pauche sida hayumda chahi ani gi matungda hajilakpanina chaksangka amata yaramdrei pochai su macha masu khara manglam banatana achoba pochai singbudi thoina manglamdrei adubu nonglai nungse tawkhibaduna yumdi yum malamdrei adubu isagi yumda hanjinba fangjaba asegidi aduki matik nungaiba phawi adubu chathok chasinda mahausagumna fida chatpadi yadri isagi khulasi dagi Laimram fawbada kumthage hairabasu army dagi permission lawraga chaktak che changna chingba utuna chathok chasin tawhaliba asimadi aduki matik nungaite aduga hana dagi chingi pothok singda tangduna chaba thakpa amadi yonbana chingba tawrakhibani adubu lana sina maram oiraduna relief camp ta lairuraga migi law khara uba asinadi ichaisu thakpadi ngamgadaba mandre DC ki maikai de gidila kadawriba chahi asigi March ta fawbadadi cheng chak pigani haina tai masigi khaluragadi yamna penjai haujik lairiba sisu DC da ikoina takmanbadagi hanjin jaba fangwani adubu yumda hanjile haiduna kana hana gumna wakhal ingbadi oidri ngasi ahingsu ningthi jana tumdre aduma isada trauma amaga loinana leiri fibam asi kuiraklaga farakadra khangde natragana lan asi loisendribanina amuksu lanjena rakhigadra haibagi akibadi pokli hairakhi pauche sina angom chawren khomba yangkhiga manga kauba IDP amaga unarubada mahang hai Laimram waroi chingasi de leriba khunja sing asidi lairaba ngaktani khunja sing asidi chingi pothok singna hingjabani adubu akoibada Kuki singna ikoi koisinduna taba maramna sufam nomfam di leiroi maram asina awaba amadi oiragani hojik fawbagi oinadi lengang naikhoi imungi miyoi mangagi oina thagi lupa lising taraga humdoi ga khara hena pirakpa asina konana basili yum kaigi matangdadi kuina leirudabagi faklangna chingba loina kintharamle aduga loijaramba sa uchek singsu amata leiramdre hairaduna khulasigi makha thangbada leiriba security ki checkpost asigumna mathakta su thambiu haibani adubu hojik fawbagi oinadi thambiraktre hairakhi pauche sina masagi chahi yangkhiga manga surabi daichombam thasna mapuroiba el lalit kasu unaduna wari sanarubada mahang hai Kuki khulga yamna nakna leiba mitegi yum kai khara amadi thongnaw fakkai duna pochai loramba thengnare aduga khara chathoklaga leiba yum singna kuina leinarudabagi
yamna fibam tadana ningkhaiba pumtoi toiramba fawbo yauramle masigi mathakta hojik hanjinduna lerakliba asida chingda kaduna thabak subadi yararoidabadina senthok lambi leinana badisina fisakul ahumga singme chin taret ka pibirakle aduga ex MLA da haijarubadagi fisakul tara amaga supibirakle maram asina leimramgi khunja singdagi aikoina wairuba fisakon sing pitokhraba fi tuba amadi sabana chingba tawraga lana sigi aroiba waroisin puraktriba fawbudi yamna wana nupisina sel tanduna imung puduna ichaisu mahi tamhanna bahonaragani hairakhi mahakna makha tana hai amaramda hojik yumda hanjile hairaga su isagi saktakse utuna check tawraga changhanbiba asimadi aikhoida yamna safe oire haina khali aduga aikhoigi awang maikei asi khudong thiba thokan banina CRPF singna ngak senbinaba haijari adubu laibak thibana district na Bisnupur orega su police station na kangpokpi amadi kaithal manbina jingbagi makhada lariba asimadi nungaite chathok chasin amadi police ta complaint tawninglaba su yamna farak tagadawri aduga pungkhai gi oina police na patrolling chatpi duna ngak senbiba su pami check post army mayam thamle marol irol su amata faunadre maram asina maitailon khangba security khara natraga state force khara leheningi aikoina khwaidagi pamjabadi aikoi romga tainaba sadu chiru rom thangbada check post ani thamduna makhoigi ama amasung aikoigi ama ngakpi senbiba pami hairakhi ngarang hungjin khiba IDP sing asigi fibam yengsiluna ba pauje sina waroi chingda changsilubada army personnel singna yamna checksina IDP singbu ngak selama thengnaraki paumi fawboda entry tawraga changhalakhi numitare mamle haina waroi chingda leiba yum pomna tamna changbada athingba pirakpadagi army gi check post manakta telephone tawduna IDP sing kautholaga mafam aduda oina wari watai saba fanglakhi panba yabadi mamangi kumja 2024 gi May 25 ta imung tara gi IDP ni fugatare na ihan hana hanjil hanba haukrabani makoida yum kai akai atoi thokpa sing samjena balenga ki maikai gi lupali sing humfudara manga pigani haikibadu ahan batang kakta lupali sing ni fupi kibani aduga December 2024 da IDP singbo ani suba tangka ki oina hongjil han khraba matung ngarang fawbada punna imung marfuga nipan gi IDP sing hongjil han bangamkhre adubu lem hauduna relief camp ta lehoriba imung taret ki IDP sing su ahum suba tangka ta masagi mayumem da hanjil lagani haiduna leimram gi relief camp ta makhoi bulengang na hanjil han biba ngai hori Mark Zuckerberg na Meta Dream Project ki budget khangan tha khibada pumna makna khrei Meta ki founder amadi CEO Mark Zuckerberg na Meta Dream Project ki budget khangan hantahan khibada pumna makna khrei haina phongdoragli report asegi matungina Mark Zuckerberg na mahaki Dream Project ama oriba Meta Dream Project ki budget hantahan khriba asi mahaki tonganba company gi oiba policy ama gi manung chana chatharakpa planning ni Magna maru oina artificial intelligence AI gi thabak thoram singdana hena thawai yawbagi mami tari tha kharagi matungda Meta Dream Project thinkibasu yai haidi